Daily Dose Manipur Mayambu Taramna Okcheri, Atugumlaba, Company Amagi, Mai Pakibagi Wari. Makuta Chananaba, Sale Power Lemdaba Misak Amana, Malem Asigi Electric Vehicles ki, Taibang da Konga Raktuna, Tesla Gumba Chaurba, Company Kya Amabu, Mai Tiba Pikibagi Wari. BYD, China gi top EV maker Asina, Malem Asida Awanbama, Puraktuna, Yumthong Kuding the electric vehicle gi, Kudong Chaba Pikadauri. Adusu middle income family amana labor ngamgadaba mamalda. Masina transportation da anopa mayol ama purakadauri. BYD masamaki asang maming asi build your dreams haidi. Makoina sumbadagi car khak sade. Makoina achauba empire ama semgatki. Matau karamna China gi apikpa battery company amana Elon Musk ki Tesla bo maithiba piduna world gi top EV maker oirakhiba. Masigi marumda lairiba genius asina kanano. Amadi BYD asina future gi electric vehicle oigadoribra haibna chingwa yamni interesting oigadorba amadi motivation kya phangadorba video ama puduna lakchari like amadi subscribe button da namsin biduna video gi mai ke de pangsi wari asigi hawrpada aikoina China gi aduki matik chillaba amadi busy oiraba city Shenzhen gi 1995 ki matam aduda maning kitang hansi Matam madu China gi technology gi industry da yamna khumang sausalakwa matamni. Naha oiriba chemist Wang Chaunfu su masagi oiba manglan ama leramki. China gi Anhui province da leiba Lairaba lauba amagi imungda pokhi. Wang gi ngalingai matam gi punsi araiba amadi oirakide. Mahakna pungkak chawrakwa matamda mama mapa loina siki amadi mayama mache singna yoglakhi amadi mahai masingju tamhalakhi. Adubu asigumba yamna waraba khongpham asidagi ahenba nungaiba punsi amagi manglan adumadi wangna tawba lepkhite China gi Central South University dagi scholarship phangduna wangna chemistry da mahi tamba horakhi masigi matung Beijing da leiba Non Ferrous Research Institute dagi battery technology da master degree phangki wang asi battery technology da thawai hakchang lupchaba misak amani Mahaki asigumlaba thawai tana pamjaba asina malem pumada achauba ahongwa ama purakhi 1995 ta masagi chahi kungamapan surakwa matamda wangna 2.5 million yuan haibadi haujiki matamda chaurakna $350,000 gi value oigadaba senpham loan loduna apikpa workshop amada sinmi kunga loinana BYD asi haudokhi makhoi gi pandamdi Mobile phone singda sizinariba rechargeable battery sing saba aduna oikhi. Matam adudadi BYD asina Chinese language da BYD haiduna khangarami aduga wangna asumna phongdoki madudi wahi asigi asengba athrasu karimata leiramdi. Summatagi maming khakni haina. Adubu tungda build your dreams asi marketing gi oiba kholau amagi khongthang adu oirakhi. BYD gi battery asina mobile gi achauba company sing khudam oina Motorola, Nokia amadi Samsung da sinaba horakhi. Asumna 2002 phawda BYD na malem gi rechargeable battery gi market ta khudum chanba ngamki. Wang gi strategy asidi yamna simple amadi clear oikhi. Haibadi khwaidagi phaba product adugo copy tawduna yamlaba sinmi sing nektuna ahongwa mamalda saduna miyamda customer singda yauhanba asini. Somna amuktang wakhal sagatpiu. BYD na EV car sadringai mamangda somgi Nokia 3310 model da yauriba chayol amahena charge togdasu yarba battery edu saramki haiba asi adubu battery kak sab asina wang pelam kite mahakisu achauba manglan kangkhong mari panba gari sabagi manglan ama leiramki 2003 da wangi khongthang amana miyam pumbangaknaki Mahakna China government na chalaiba fail oirba car company Xi'an Guinchon Automobile $38 million da leiki. Asumna BYD na car market asida karigumba experience ama phawa leitabida khongdaba horakhi. Masigi mataw asida miyam na noknaki. 2007 gi Guangzhou Auto Show amada American executive singna BYD gi ahanba car gi yamna fajadraba design machu amadi loose fitting oiraba car gi thong sing atu ubada noknaki. Matam aduda car analyst amana fawa asumna haiki. Car industry bu fagi tathoka le haina. Adubu miyamna noknarabasu wangna karisu ninganaba tawkhide. Miyamna uba fangdraba vision ama. Electric vehicle asina future soidana oigani amati yamna maru oigadoriba posak aduna battery asina oigani haiba asi mahakna uki.
2005 ta BYD na F3 kauba yamna hongba gas na power tauba sedan ama launch tauki. Hairiba gari asi China gi praja singde yamna affordable oiba maramna China da hit oikhi. Adubu Wanggi asengba vision adudi EV sabana oikhi. 2008 ta BYD na F3 DM haiba hybrid model ama launch tauki. Car asimak perfect makti oikhide adubu EV gi taibangda khongdaba hobagi ahanba khongthang adumati oikhi. Chahi adumaktada legendary investor amana BYD gi future adu ukhi. Warren Buffett ki Berkshire Hathaway company na BYD gi 10% share $230 million da laiki. Hairiba Warren Buffett ki investment asina chahi kharagi matungda atia sokhi amadi $8 billion gi value phawa yoki. Masini kok leiba future ubangamba risk lauduna sale tanmangamba misak ama haiba adu. Adubu achauba pukri amada apikpa nga amagi phibamda laiki. Wang na khangki EV gi technology asidi yamna chakhotkadabasu watli amadi lambi adusu chumdring leiba lambi natti haiba asi. Video asigi makha tarakpada amug yengsi. Wang na thengnakiba awaba kyagi matang adu. Electric vehicle gi empire ama semgalakpa asisu hektamak icham chamna oikibani natte. 2000s ki loislakpa chahi aduda BYD na yama chawba khudong chadaba sing thengnaki. Makhoi gi ngalinge matamgi EV car khudam oina E6 electric taxi yamne heavy oiba amadi akaknaba kilometer khak thauba yaramki. Customer singasu hektamak petrol diesel car dagi EV da hongba asisu yaramkide amadi charging station su yamna likna leramki. Masigi sumathakta BYD gi car sabada haithoi singthoi daba phibam adu miyamna urakhi. Maruoina quality gi isuna maram oiraga miyam gi bad review singna maram oiraga EV gi sales adusu lekha takhi. Asumna BYD gi investor singna Wanggi car gi business asida yamna saunaki. BYD gi stock su lekha tarakhi. Masigi matung 2008 na amuk legal oiba lanjau ama amuk thorakhi. Foxconn haiba BYD gi rival company asina makoidagi trade secret huran ki haina maral sirakhi. Masigi matung Foxconn company gi hanagi employee ani jail changki amadi BYD na amuk Foxconn da defamation gi charge tauki. Haiba business ki drama asina chahi kya makha chathaki amadi BYD gi mingchasu yamna thianki. Masigi sumathakta global financial crisis aduna world gi car gi market yamna chauna amanga ta thoganki. Asumna BYD gi workers kya thabakta gi lautokhi amadi Wang gi mathakta EVs ki taibangdagi thoknaba pressure kya amasu mayoknaba takhi. Adubu wafam asda mahakna ninghanabagi mahutta saruk ani hena honaba horakhi. Mahakna ahenba sale R&D da thadaki engineers kya nektuna factory saba horakhi. Mahaki amatangairba mantradi wangang dabida thabakna utpa aduni. Masigi gun asini miyamna kinariba asisu somgi marup mapang sing natraga somdasu hairiba gun asi thengnabiram lagani khanjai. 2020 da BYD na adugumlaba battery sector gi game changer ama oikiba the blade battery gi maikum hangdokhi. Lithium iron phosphate battery asidi yamna safe oiba hongba amadi power su yamna store tobu yai. Battery asi kyamuk phabagi haibabu Tesla na phawba makhoi gi car model da sinaba horakhi. Matau karamna BYD ne struggles kya tawraba matungda Tesla bu maningda thamlamkiba yam interesting oigadorba miyamna ngainariba mai pakpagi saruk asida muk nainasi. BYD na amukhana car gi market lakhiba asidi angakpa thauna amani haibi yai. 2010 dagi 2020 phawgi chahi asidi China da EV gi market yamna kana R&D tawba matam amadi laibak chang yengbagi matam ama oikhi. China gi government na EV gi car sariba company sing customer sing da subsidies kya ama piduna China asibu 2014 fawda world gi khwaidagi chawba EV market ama ohenki. Wafam asita BYD na samudra gi ithakta hi hondugumna thorakhi. Makhoi gi yamna laibak phaba amana lithium gi khoni sing paisinba amadi battery gi factories kya ama leibana yamna hongna EV car kya ama atopa company dagi khongjel yangna saba ngamkiba asini. 2020 da blade battery technology asina BYD da yamna chawba khudong chaba mapiki. Hanagi sinakraba battery asigumba natabida blade battery asidadi mai hobagi chang yamna nemba amadi piksu pikpana car da ahenba space phanganba amadi yamna thapna thaubasu yahali.
BYD की EV कार मॉडल खुदम ओइना क्वीन सोंग अमदी ATT03 असना चाइना की बेस्ट सेलर ओइबा ngamki सीगल हाइरिबा $10,000 पीबा हैचबैक मॉडल असिगी फजरबा डिजाइन क्वालिटी अमदी प्राइस असना मियाम की मीटिंग चिंचिनफम अम ओइकी 2023 फाउदा BYD ना चाहिदा EV अमदी हाइब्रिड कार 3 मिलियन से न योनबा ngamki अदुमलबा BYD की मिकुप अमा मालेम पुंबबु निखनखिबा मिकुप अदु यौरई 2023 की अरोइबा क्वार्टर दा BYD ना 5,26,409 प्योर इलेक्ट्रिक व्हीकल्स योनबा ngamki मसिदा टेस्ला ना सुमतगी 4,84,507 योनबा ngamkibani इहान हानबो ओइना चाइना की कंपनी अमना EV की निंगथौ ओइबा ngamki चाही अदुगी अपुनबा BYD की EV सेल असी 4.3 मिलियन यौदुना टेस्ला की 1.79 मिलियन अदुबु हेक येंगबदा मिनिमम अमगुमना उकी अदुबु कमदौना चाइनीज कंपनी असिना ngamkiba BYD की ख्वाइदगी सीक्रेट ओइबा फॉर्मूला अमा हाइरगदी कंपनी असिना सारिबा EV कार सिंग असिगी ममल अमदी वेराइटी मयाम सिंग असिनी हाइबियाय अमरोमदा टेस्ला की ख्वाइदगी होंगबो मॉडल 3 असिना $30,000 हेनपी BYD की ओइनदी QYN L गुम्बा मॉडल असिना $16,500 दा फंगली BYD हाइरिबा कंपनी असिना गाड़ी मखल क्या अमसाई खुदम ओइना अपिकबा हैचबैक कार लग्जरी SUVs खुदम ओइना यांगवांग U8 अदुगा इसिंगदा तावबसु ngami मसिगसु मथक्ता यामना खुमांग साउसलबा टेक्नोलॉजी सु ऑफर तवी हंदक की चाही असिदा BYD ने अनाउंस तौखरे मदुदी मखोई की बैटरी मखल अमना सुमतगी मिनिट 5 दा 400 किलोमीटर फावगी चार्ज तव ngami हाइना मसिना टेस्ला की सुपर चार्जर दगिसु हेना थुगदौरी 2011 दा इंटरव्यू अमदा इलोन मस्क ता BYD की मरमदा हंगबदा महकना नोकी करंबा कंपनी नो हाइना फाव हाइरकी अदुबु 2023 दा इलोन मस्क ना यामना सीरियस ओइना ट्वीट तौरकी BYD की कार सिंग असे हौजिक्ति यामना कॉम्पिटिटिव ओइरे हाइना अदुबु मतौ करमना BYD ना टेस्ला असिबु मनिंग दा थनमलिबा इहान हानबा असिदी BYD की कार की ममल असिनी हाइबिया मार्केट अयामदा BYD की कार अमगी ममल असि टेस्ला की कार अमगी ममलदगी तंखाई ताई मसिना मियोय मिलियंस क्या की मफमदा यौबा ngamali अनि सुबदा वेराइटी टेस्ला की ओइना कार मॉडल मंगा खक लई अदुबु BYD की ओइनदी मखल क्या अमा लईख्रे मसदा बस तगी पिकअप कार फाव यावरिबनी अहुम सुबदा कार की बैटरीज BYD की ब्लेड बैटरी असमदी मास्टरपीस अमनी हाइबियाय मखोइना अचौबा राइवल से टोयोटा फावबदा योनसिली मरी सुबदा चाइना की गवर्नमेंट सब्सिडीज अमदी पॉलिसीज क्याना BYD बु होम ग्राउंड के एडवांटेज अदुमदी फंगली अमा रोमदना टेस्ला असना चाइना की रेगुलेशन अमदी पॉलिसी क्यादा अपनबा क्या अमा थेंगनरी BYD असना चाइना खक्तदा कार योनदे मखोइना मालमी कंट्री हुमफुरोमदा एक्सपांड तौखरे 2023 दा मखोइना ऑस्ट्रेलिया खक्तदा पुन्ना कार लाख अमा हेना योनकी मसिना ऑस्ट्रेलिया दासु EV ब्रांड की अनिसुबा ख्वाइदगी चावबा ब्रांड अमा ओइरी अमा रोमदना टेस्ला की सेल असिसु चाइना अमदी यूरोप दा हंथरगली 2025 फेब्रुआरी फावबदा चाइना दा शिपमेंट की चांग असिसु 49% दा हंथरखी हाइबदी गाड़ी 30,688 का शिप तौरखी 2022 की मतुंगदा ख्वाइदगी यामदबा मसिंग अदु ओइरे BYD ना मालेम की थाकता लोखलगलिबा खोंगथांग सिंग असदी तमजनिंगाइनी मखोइना ब्राजील हंगरी अमदी थाईलैंड दा फैक्टरी क्या अमा सागतली अदुबु अचौबा माइपाक हाइबा असदबु अचौबा खुदोंचादबा क्या अमा थेंगरबा मतुंगदा फंगबा ngakतनी करी करम पोसकनो BYD असिबु ग्लोबल की नंबर 1 प्लेयर अमा ओइबदगी थेंगलिबा अदुगा मथंगी खोंगथांग असिना करी ओइगदौरिबा BYD ना होगलकिबा असिसु यामना स्मूथ ओइखिबदि नत्ते ग्लोबल की थाकता लाकबा हाइबा असिसु यामना अराइबा अमदि नत्ते US तना डोनाल्ड ट्रम्प की 100% तारीफ न मरम ओइरगा BYD की कार सिंगसु ब्लॉक तौदुना थमली अदुगा हौजिकी ओइना अमेरिकन कंपनीज क्यादा सिक्योरिटी की लायर अमा पीरी यूरोप अमदी यूरोपियन यूनियन दसु हेना स्ट्रिक्ट ओइबा तारीफ क्या अमा लाकदौरी मखोइना चाइनीज कंपनी सिंग EV ना मार्केट इसिंग इचाउगुम हेनकलकपा असदा नुंगांगबा पोकली नॉर्वे दा 2023 की ओइबा टॉप EV कार की लिस्ट BYD यावबा ngamkite मरमदी नॉर्वे की बायर सिंगना Volkswagen गुम्बा थाजबा याबा ब्रांड ओइना माइ ओनसिनकी
India-dasu BYD gi launch tawgadaba EV model sing khudam oina SIL EV red tape na maram oiraga thengthagadawri 2023 da tax mapung phan thidabagi $9 million su fine thiba takhi masina chawkhraba $1 billion gi achauba investment atubu cancel tawhanba yari 2024 dana BYD na China gi bloggers amabu aranma claims haibadi BYD gi car model sing asigi fuel efficiency gi maramda aranma paw sandokpagi damak su tawki masda BYD gi image adubu thihanki adubu BYD gi founder Wang Chaunfu na maning hanba leikide mahakna pandam ama thamli madudi China gi mapanda 2025 ki chahi gi oina 8 lakh EV car delivery tawgani haina masina haukiba chahi 2024 dagi double oigadawribani BYD na haujiksu R&D da sale kya thadaba leptri makoi gi yamna innovative oiraba technology God Eye haiba driver assistant system asisu model khudimakta mahakna piri adubu Tesla gi oina makoi gi car model $8,000 piba hobadagi full self driving option ase hapne aduna athingba kya ama leirabasu BYD gi khongsat asida kanana su thingba ngamdri makoina EV car khak yonbagi lan aduna te songariba asi makoina future gi green planet amagi damaksu fight tawri haibe ai maram aduna BYD asina EV car singi future adu oigadawri pra video asina aroiba saruk ama oina khangminasi BYD gi mijeng asidi car khaki natte makoina solar panel sing sari energy storage system amadi makoina electric bus kya amasu saduna worldwide oina 50,000 bus sing lambi da chelhanli makoi gi home energy system solar power amadi battery punsinduna yum amabu yam laina energy watana leibisu yahangadawri haukiba February thadana makoina Saudi Arabia ga 12.5 gigawatt hour gi energy storage ki deal amasu sign taunaki yumthong lakya mai phanganabagi oinadi yamna chap chaba khongthang amani haibi wangi mission asidi yamna mayek sengli clean energy asibu malem yamda hongna phanganba asini BYD car sing asina China masagi petrol natraga diesel na chalaiba car sing dagi hongna phangli masimak Tesla na hawjik phawba lamba phangdriba khongthang amani akhang ai singna panari madudi BYD asina 2025 loislakpa aduwaida 4 million vehicle hena yonma ngamgani haina masina world gi top EV car selling company ma haibadugi mafam adudi lengna thamba ngamgada adubu BYD gi future asidi submatagi car masing yam yonba adu natte masidi malem apunbada pigadawriba ithil aduni BYD gi mai pakpa asina utli madudi khudimak loina oithoi karigumba somna honaba leptraba ninganaba leitraba amadi songi pandam aduda thazaba thamlaba makoina utkre madudi apikpa Chinese city amadagi horpa company amana global giant ama oiba ngami haiba asi makoina EVs market asibu matam chupagi khudum chanduna leigani natraga leiroi haiba adumadi lakadawriba matam asina soidana taklagani video asibu karigumba enjoy tawbirabadi soidana like share amadi channel asida subscribe toksinba kawbiramgano asigumba nungairaba video kaya ama putuna laksaki